welcome back to my channel. ꯑꯗꯣ ꯉꯁꯤꯗꯤ ꯑꯁ꯭ꯋꯥꯏꯐꯥꯎꯇꯪ ꯀꯣꯏꯕ ꯊꯣꯛꯎꯁꯦ. ꯑꯗꯨꯗꯤ ꯃꯌꯥꯝ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯔꯁꯦ. ꯆꯞꯄꯤ ꯍꯣꯏꯒꯗꯣ ꯀꯨꯏꯔꯦ ꯎꯗꯕ. ꯑꯩꯗꯤ ꯐꯅꯌꯥꯝ ꯀꯨꯏꯔꯦ ꯎꯈꯤꯗꯕ ꯃꯥꯜꯂꯦ. ꯌꯨꯝ ꯆꯠꯈꯤꯕꯗꯒꯤ ꯀꯩꯅꯣ ꯇꯧꯔꯦ ꯑꯗꯨꯝ. ꯆꯠꯀꯦ ꯇꯧꯔꯒ ꯐꯣꯟ ꯋꯥꯔꯤ ꯁꯥꯟꯅꯔꯤ. ꯃꯣꯏ ꯑꯁ ꯃꯄꯥꯗ ꯌꯥꯅꯤꯌꯦ. ꯌꯥꯔꯣꯏꯗ꯭ꯔꯣ? No smoking. Boy, itu agak duduk sama ya rupanya. Numiti thokte sunset yang mana jatuh. Numiti kasih masak ud. Cây cây nữa em xem mình mua xài đó.
ꯖꯦꯜꯒꯤ ꯔꯦꯂꯤꯡ ꯀꯥꯒꯠꯄꯒ ꯃꯥꯟꯗ꯭ꯔꯣ ꯂꯝ ꯀꯣꯏꯕ ꯆꯠꯄ ꯃꯥꯟꯁꯤꯜꯂꯛꯑꯦ ꯁꯤꯗꯤ ꯆꯤꯡꯁꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯒꯨꯍꯥꯇꯤ ꯌꯧꯁꯤꯜꯂꯛꯄ ꯁꯟꯁꯦꯠꯁꯨ ꯇꯧꯗꯦ ꯁꯟꯁꯦꯠꯁꯦ ꯑꯥꯐꯇꯔꯅꯨꯟ ꯑꯣꯏꯔꯤ ꯁꯟꯁꯦꯠꯁꯦ ꯃꯊꯛꯇ ꯂꯩꯔꯤ ꯑꯗꯨꯅꯅꯦ ꯑꯗꯣ ꯃꯁꯥꯏ ꯃꯊꯛꯇꯩ ꯃꯈꯥ ꯌꯦꯡꯊꯔꯛꯄꯗꯤ ꯐꯖꯕꯅꯦꯍꯦ ꯈꯪꯗꯦꯗ ꯁꯥꯏ ꯖꯒꯥꯁꯦ ꯁꯟꯁꯦꯠꯇꯤ ꯎ ꯐꯪꯗ꯭ꯔꯦ ꯉꯁꯤꯗꯤ ꯁꯅꯤ ꯗꯦ ꯑꯣꯏꯅ ꯌꯦꯡꯕ ꯆꯠꯄ ꯇꯥꯔꯦ ꯑꯃꯨꯛꯇꯪ ꯆꯠꯆꯕꯁꯤꯗ ꯒꯨꯝꯕꯁꯦ ꯁꯨꯝ ꯐꯖꯕ ꯋꯥꯅꯤꯗ ꯑꯦꯔꯣꯃꯥ broken but strong, gotta move